Work Act ki mayokta Congress Party na lepli NDA lengang na handak pass kiba bill asim minorities ki mayokta ni haina CLP leader Okram Ibobi na haikre. Amasung Manipur Fire Service na haukiba chahida mahau langpo ki thaudok 1232 ki thaudok thengnaduna yamlaba lanthum amadi miyoi taramathoi gi thawai kanba ngamki haina Manipur Fire Service ki director L Nabachandra na haikre. Kurumjari STB ki pau meeting tabir basingbu taram nokchari pau sandong na pijari. Work Act ke mayokta Congress Party na lepli NDA lengak na handak pass kiba bill ase minority sange mayokta ni haina CLP leader Okram Ibobi na haikre. Ngasi India ki constitution ki father ni hairiba Dr. Bim Rao gi chamaga kuntra manga rak suba mapok kumon palan Congress bhavanda pangthoke. Laikhitraba BR Ambedkar gi mafamda Congress ki luchingba amadi member kayana haikat laikat tamki Okram Ibobi na makhatana Dr. BR Ambedkar India ke Constitution sembagi ahanba drafting committee da chairman oikiba misakni. Mahangna Constitution bu mai pangna semnaba hotnabada laukiba thaudang kaufum thokte haibaga loinana handak NDA na Work Act ngami haiduna amendment taukiba asina leibak asida minority oriba furup singda chauna nungaitaba thokhalli. Congress Party masigi mayokta lepli Congress Party amadi masiga chatminariba Indian Alliance na Supreme Court case ama chathari. Masigi hearing lakliba tang tara tarukta pangthokani hairi. Drafting committee da mathanda dinati adu sumana chairman werga yamna maroiba role ama lobi kiba karigino haibu bharat asidi community haiba tare masing suna leiba samna haidi hindu hairo christian hairo sikh sai muslim na singba tongan ba community kaya ma leiba bharat asi patau kramai tawga koi puna makse punna leimina ba yana ba majority na minority da hanthana yengba yadana ba haidna koi ma asi sum yamna khara hanthana mayamna di kano tongna ba adu hanthani ngai di leitamne caste ki community da belong to ba haibata sigumba yamna matik chaba upasina drafting committee ki chairman werga sem kiba prithvi manunga khwaidagi longest constitution ni haidna yanagi ba dugumba yamna maruiba koi ki samvidhan si ibada yamna maruiba daita lobi ki ba dugumba nupa BR Ambedkar ki ngasi si koi no observe tawjariba celebration tawjariba si chama kuncha mangarak suba mapok numit haiba tare maduni koi na celebration tawjariba wakfa board ki amendment act to koi congress na yade koi di masi particular community amada particular religion amada masi attack tawbani masidi no sorry akoi yabanga moina Congress Party gidi amutta woina koi oi masing democracy chatpatadi masing yami haidar moina pass tawjaga su akoi bharat ki khwaide wangba top kota akoi masi yaroi akoi samvidhan Dr. B.R. Ambedkar na chairman orga drafting taramisi masigi spirit di madugi against dani aduna akoi di yabanga moy haina Congress na Manipur Fire Service na ngasi National Fire Service work palan tawkre. Fire Service na tawriba thabak singtha ningai ni haina Joint Secretary Home Am-Istv na singthakre. Hapta ama chupna sathagadaba palana singasi Fire Service Station Headquarter Imphal da hugdokhi. Thoramadu da haina Joint Secretary Home Am-Istv na luchingduna Manipur Fire Service ki Martyrs Memorial Pillar da General Salute PK. Manipur Fire Service ki Director L Nabachandra su saruk yaduna mathau pangthokpada laikhitraba firefighter singda ikai khumnaba utpa oina haikat leikat tamkhi. Am-Istv na firefighter singna mahau langpok amadi nature calamity tholakpada
लौरिबा थौदांग यामना मरु ओइ अदुबु मखोइना लौरिबा थौदांग अदुबुदे कना अमतना खंबी उबिदे मैहौलांग पौथोलकपा मतमदा मदु कन्ननबा होटनबदा नतना मखोइना सोसाइटी के कानागदबा थबक थौरम कया अमसु पांगथोकली मरम मसिना फायर फाइटर सिंह अमसुंग हेरोनी हाइना लौबा याय हाइके DPIT Government of India na koi local pas kena da koi single window clearance system mo koi hongno kan honajari agency mana koi fire safety standards check to bir ka na ko mo tamda koi department na adi online na no CP ba fire safety certificate pi no koi process ma koi hongno na koi mo ta koi interdepartmental committee mo koi से मगल लेजरे मणिपुर लेबिबा एलिजिबल कोगी केनो थर्ड पार्टी ओबिबि आवसिंग दो जितगी होना तबिरगा कोगी डिपार्टमेंट दा है अप्लाई तो बिरगा ना रेजिस्टर तो बिरगा ना थर्ड पार्टी एजेंसी ओबिबि वाइसे थमजगे फायर फाइटिंग इक्विपमेंट जे कोई खाता ना कोन ग्रुप तो नोबि तब लोकचगे डायरेक्टर एलनबा चंद्रना लिसिंग अमका चमापन निफु मरी के अप्रैल 13 दा मुंबई दा थोखिबा अचौबा मैहौ लांगपोक अमा कन्नना बहोतनबदा फायर फाइटर हुंफु तरेत मथवाई थाखि नुमित असिबु निंगसिंगदुना ngasi इंडिया पुंबदा नेशनल फायर सर्विस वीक हाइना लौदुना पाक सन्ना पालन तौरी मसिगी सरुक अमा ओइना मणिपुर दसु थौरम मसि पांगथोकपनि हप्ता चुपना सथगदबा पालन असिगी मरु ओइबा पांदमदि मरु ओइ लैखिद्रबा फायर फाइटर सिंगदा इकाई खुमनबा उत्पा अमदि मियामबु वाखल तामिननबा अवेयरनेस प्रोग्राम सिंग पांगथोकपनि हाइखि मणिपुर फायर सर्विस ना हौखिबा चाहिदा महौ लांगपोकी थौदोक लिसिंग अमगा चनी कुंट्रा निथोई की थौदोक थेंगनादुना यामलबा लंथुम अमदि मियोय 13 की थवाई कनबा ngamखि मसिगी मथक्ता इसिंग इचाव चिंग निंखाइबा उमंग मै चाकपा अमदि अर्थक्वेक की थौदोक कयादा मियामगी दमक मांगजिन थाना थेंगनखि हाइखि मणिपुर फायर सर्विस असी इन कुंजलिसिंग समापन याखै की मंगागी एप्रिल दा पुलिस डिपार्टमेंट की मखादा हरुखिबनी इन कुंजलिसिंग समापन मणिपुर दरा बाथुई की मे की तांग अमदगी तोंगान बा एक अमसुन रूल की मखादा तोखाइबा डायरेक्टरेट अमा ओइवा गमखि हौजिक लैरिबा फायर स्टेशन मसिंग असी 35 सुबु मंजरे फायर पर्सनल फायर फाइटर सुमनदगी मी चनीगा मणिपुर दरा का निपान खतब ngai 2024-25 da punna mayok langpu ki thodo lising amaga chaniga kunga hundoi amasung special service call thodo 36 ki matakta kingaduna lupa crore kaya na kuzing moiwa lan tum kannu ngamki adugo loina miyo drama ko drama to ki kunsi busu kannu ngamki masina sunatana matam matam ki tholakpa natural calamities amadi floods forest fire earthquake na singba thodo kaya dasu miyam gi namukta mangjin tha na tabak toduna laksari loina na state asida sunagama kusu pulai matam matam ki natural and man made disaster kaya tholakpada hengnaba ngamna baki damukta anuba technology ki pulai kya leina bohorisari हंदक चही के मिनिस्ट्री ऑफ होम अफेयर्स की डायरेक्टर जनरल फायर सर्विस सिविल डिफेंस एंड होम गार्ड पीब एवार्ड ऑफ कमेंडेशन सर्टिफिकेट पीनब लौथोपदा मणिपुर फायर सर्विस की मियोय अहुमदा सर्टिफिकेट खुसिनखि अमदे चही खुदिंगे मणिपुर फायर सर्विस न पीब बेस्ट फायर फाइटर 2025 की मना मियोय 10 दा पीखि तुंगदा मणिपुर फायर सर्विस इम्फाल की फायरमैन सिंगना महौ लांगपोकता थोलकपा मतमदा तौगदब थौरम सिंग डेमोन्स्ट्रेशन कयासु उदखि मथंगी मना असिना एकोगी सार मिंगोइना पंजरबदा
mathang asidi W Basanta Hello. Ngasi ki adugumba live demo asida sabni akoina utsabaturje खाओ चाको दजु अमदि ग्यास चाको दजु मुथत प याय हाइबदो मयामदा हमजबनी एनी थाउ मै चाकबा मतमदे स्पेशली सिजनबा मसादा कोगे 4500 ngamba adugumba fire ando oriba equipment ase andak tai koi sir joint secretary home na yam kan exhauster ne agoi na kari kupa godam damage da kanoda building collapse to kumbada ni jawna yaudana maje inta karaga Chahi Khudengi Sri Sri Govindaji Temple Borna Senduna Sajibugi Purnima Khudengi Pangthokpa Basanta Ras Ngarang Gopi Chamaga Kuntrana Sri Sri Govindaji da Katkri Ngarang Sri Sri Govindaji gi Mandapta Pangthokiba Basanta Ras Katpa Aduga Mari Lainana Sri Sri Govindaji Temple Board ki Section Officer Manoharmayum Baris Sarmana Hai Handaki Chahigi Sri Sri Govindaji da Katliba Basanta Ras Asi Gopi Masin Khwaidagi Yamna Sarukyaba Ras Amani Ras asi Rajya Sri Bhagyat Chandra Maharaj ki matamdagi hauduna liklam kaidana pangthoktuna lakpa thoram amani adubu laibak thibadi mamang chahi ge oina laibaki oiba irangna maram oiraga Maharaj pangthokpa ngamkhide chahi amagi manungda ras ahumlak pangthoi ngasi pangtholiba ras asidna Basanta Ras ne Mera wayung bada kunja ras aduga mera wapukpadana Maharaj asi Rajya Sri Bhagyat Chandra Maharaj ki matamdagi hauduna Govindaji da pangthoktuna lakli Govindaji Temple Board na sinduna chahi khudingi pangthokliba ras makhal ahum asi tangai fadaba lining laison gi oiba thabak thoram singni masida harau kumhai amadi nungaiba phongdokpagi wafam leite Rajya Sri Bhagyat Chandra Maharaj ki matamdagi liklam kaidana pangthoktuna lakpa thoram paring adu khaktamak Sri Sri Govindaji Temple Board na pangthokpani haiki Chaungaga Nifunithoi Subach Hitabagi Thoram Sri Sri Govindaji Mandopta Pangthokre Thoram Maduda Angomning Thau Roso Ras Mani Bor Senapati Raskumar Chiranjit Singh Yauna Sri Govindaji Temple Board ki Makhada Lairiba Loisang Pumna Magna Sinminaba Thoram Maduda Panji Sanglakpa Wangkai Mayum Homendro Singhana Chahi Asigi Ras Mantri Paba Kauba Lairik Pathoke Tongan ba loisang singi saruk yauduna pangthokiba thoram aduda ningthaujam ibobi singna chaungaga nifunithoi suba oina chaithaki Manipur chairak loisang na puthokpa chairak ki famlon amasung chairak ki famlup amadi khuman ge ningthorol amasung khuman kokpa lai oikiba lairik ani angom ningthau rosoras manina chairak folda chairak ki famnaiba sing amadi baigya garot ke famnaiba sing yauna phongkhri Huzigatemba break amatang lauminasi. Honglakliba punsigi lambi sida araiba chaba yaba makhai sasinari. Aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti. Khudingmak sibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. This World Health Day, prioritize your health with Seizure Hospitals. Join our free ENT camp from April 7 to 12 at Seizure Urban OPD, Kisampat. Consult expert ENT specialists from 9 a.m. to 12 noon. Get 15% discount on investigations and 10% on procedures. For more information, call 9362-808-231. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matong makatarakpa pauda India ki ningtam ihauda achoba thaudan laukiba Indian National Army na British ki makhutage ningtam le haiduna ihan hanba oina India ki leimaida INA ki machu ahunge mayaida
Kai yekpa flag Moirangi Kanglada Chinkhatkiba Numitpu Niksingba Oina Ngasi Marifu Mathoirak Suba Flag Hosting Dega Mari Lainana Bike Rally Ama Maibam Lot Paching Namboldagi Moirang INA Fauba Chatkri INA War Museum Cum Library and Advisor Committee na Classic Packers ka Kusam Naduna Chatkiba Rally Aduda 33 Assam Rifle ke Brigadier Ananya Boral Amadi INA Memorial Complex Moirangi Advisor Dr. Gaurabiduna Lamthakiba Thoram Maduda Classic Packer ki biker Chamana Sarukyaki INA Memorial Complex Moirangi Advisor Dr. Gaurabiduna Indiana Ningkha Tamlaba Matung India gi Machu Ahung ki Firal Bu Ihan Hana Netaji Subhash Chandra Bose na April 10 da INA Moirang da Chinkhatkiba aduga mari lainana Manipur gi Governor na India gi flag ngasi Moirangi Kanglada Chinkhatkani Mapung oiba thoram Moirang da pangthokpaga loinana hogalakliba nahasingda Mama Leibak Nungsibagi Wakhalon Fauhanduna Mapangal Kanba Matik Mayai Leiba Mikha Pondaba India Ama Ohenabagi Mapau Puba Rally Amani Haiki Aroibada Maroiba Pau Amukana Pizari Work Act ke Mayokta Congress Party na lepli NDA laingakna handak pass tawkiba bill asi minority singi Mayoktani haina CLP leader Okram Ibobi na haikre Amasung Manipur Fire Service na haukiba chahida maihau langpoki thaudok listing amaga chani kuntra nithoi gi thaudok thengaduna yamlaba lanthum mamadi mioi 13 gi thawai kanba ngamkhi haina Manipur Fire Service ki director L Nabachandrana haikre Huzik fawagi na ISTV na pizza ba pau matang asila lo sinjare mityang tabir ba pumna magpu amukana kurumjari